Online Manipurgi numidangi pau mieng tabiriba pumnamakpu thoilaisramna khurumjari. Ahanbada Churachandpurda leiba mitegi yum kai amadi lanthum lengakna ngak senba ngamdaba haibasi aduki matik pende ibomcha. Handak social media platformsing da viral oirakiba Churachandpur Meitai kumujamba Meitai lekai da leiba mitegi yum ama lauba yadana thugaikiba adu Kukisingna narco terroristsinga khusamnaraga tawbani haiba mayek sengle haina yum adugi mapuna maral sirakli. Churachandpurda leiba mitegi yum kai amadi lanthum lengakna ngak senba ngamdaba haibasi aduki matik pende haina su phongdokhre. Thugaikraba yum adugi yumbu hojikna lanjenaduna leiriba Churachandpur Meitai kumujamba leikaidagi naurem ibomcha Meitai na hai. Social media da viral oirakiba yum adu ayak isagini adubu irang asi horakpada lanjenarakpadagi yum adu Kukisingna tumna thugaikibani masida natana Churachandpurda gun shop ama hangduna karbar tawduna leirakhiba adusu Kukisingna namduna lut tawki mangna hai irang asida Meitai singi yum amadi lanthum manghan tahanbada Kuki narco terrorist singi khut yawi adubu security force na lanjenarakhiba Meitai singi Churachandpurda leiba yum kai amadi lanthum ngak senba ngamdaba haibasi pende Imphal yauna tongan district singda leiba Kukisingi maral mathum kaya ngasi phawba ngak senduna thamli aduga Churachandpurda leiba Meitai singi yum kai lanthumdi ngak senbadi laidana Meitai singna leiramba mafam sing paktakna tem thoktuna ipa ipu singi haktaktagi leiraklaba lauri yumpham phawba mayek sengna khangba ngamdre irang thoktringai mamangda su Churachandpurda leiba Kuki nataba furup singi mioi singbu hanthana yengbiba tathi thawoina tawbibagi thodok kaya thokhi maram aduna Meitai singi Churachandpurda leiriba yum amadi lanthum manghan tahanbada chenaba singi mathakta authority na matik chaba action lokhat piu haina naurem ibomcha Meitai na appeal tawrakli makha tarakpada mihan mipungi thaba amata lamlai esida tawbiganu hojik oiriba lebaki luraba tanfam asida miyam pai thapai bayaba thabak thoram sengkhai thumkhai tawba amadi mihan mipungi thaba amata lamlai esigi mafam amata da tawbiganu loinana khul ngakpa amadi lanthengna bagi mingda micham miyamda namthak tawduna miyamdagi sel khaiba pochai loba khudakta lepiu matam chadana miyamda awaba pibagi thabak chatharamba thengnarabadi maduda thorakpa afafatta masa masana phangjagadabani haina lamlai kendra village voluntary force LKBBF ki commander in chief Waibosana Khuyak piduna thadorokpa cherol amada khanghalakli cherol asina hai lamlai AC asida matam chuppada fibam senaduna leiriba tanjasida AC asigi manungda mi pusilaklaga hatpa amadi phuba chaiba tawsinbasi khwaidagi thak nemba wakhaloni nakala maromda lamlai AC gi lanfam kayada kanana karino masak khangdaba amadi saruksu yakhidaba lup natraga lanai miyoi singna mafam sida pamdaba thodok thoknaba sinbiganu leibak ningbagi mingda drug chaba khara khomjillaga senkhai lup Chayom Chanba Sinbiganu LKBBF na ngasi phawba AC asigi awa ana kaya puduna laklibasi mafam sigi miyam na khanglibani loop ama natraga lanai mioi amana hekta changchinduna award apa sabagi thabak tawbidanaba mari leinaba khudingmakta LKBBF na appeal tawrakli makha tarakpada Kukisingna Mei Thadokhraba Torbung gi yumsing sanaba sel pirakhaba matung nongna yum manga sanaba thorang torakpada thagat phongdorakli Kuki khulai paiba singna maina tumna Thadokhraba Torbung Gram Panchayat ki manung chana laiba yum sing nongna sanaba lengakna sel pirakraba matung nongna yum manga amuk sanaba thorang lokholakli basigi dama Torbung Gram Panchayat village volunteer force na thagatpa phongdorakli Torbung sabal mamang laikai da laiba yum kaya Kuki khulai paiba singna Mei Thadokhiba adu yengsinba chatpada Torbung GP village volunteer force ki executive member Thangjam Ramesh na hai haujik Torbung sabal mamang laikai da imung kunlom hongjinduna leire lengakna GP asigi oina yum kunthrarom semjinduna hongjinaba fund sanction tawrakre masigi matungda amuk anawa yum manga amagasu amuk semjinnaba senfam sanction tawrakle lengakna lokholakliba khongjan asigi damak thagali adum oina mag lemhoriba yumsing asisu senggattuna hongjinba yanaba thorang paikhat piu nakala maromda Torbung GP gi matangda social media da yumpham yaudaba paw kaya lanai mioi sina sandorlibasi kudakta lepkadabani aranba pawsing aduna maram oiraga relief camp ta leiriba mioi singda akitu jungma poan batana tana Torbungda amu halakpada akiba amadi ninghanaba poale haina sumahangna makhatana phongdoki nongna yum sanaba senthang phanglaba yumnam ibopisa kauba beneficiary amana hai mamang chahigi May 3 dagi Kuki khulai paiba singna mahaki yum Mei Thadokhibadagi leifam leitaduna mari matagi yum amada leirakhibani adubu lengakna mahaki yum sanaba senthang kaitharakpasi apenba poi haina phongdokhi makha tarakpa update khulngakpa singda miyamna angamba selgi mateng panglakpada hara horau sinbiu puba thangba ngamloidaba selgi demand tawbiganu Khemchan RDN PR Minister Yumnam Khemchan haikre khulngakpa singda miyamna angamba selgi mateng panglakpada hara horauna losinbiu puba thangba ngamloidaba selgi demand tawbiganu ngasi Manipur Press Club ta pangthokiba Cooperative Trade and Credit Society ki 38 suba mapok kumonga mari leinana wafam asi phongdoladuna mahangna makhatana hai
ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯌꯥꯝꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯄꯒꯤ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯉꯝꯖꯕ ꯈꯔ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯑꯗꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯃꯗꯤ ꯕꯣꯝ ꯂꯪꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯐꯥꯏꯅꯥꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯦꯁꯅꯦꯂꯥꯏꯖ ꯕꯦꯡꯛ ꯀꯌꯥꯅ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯀꯥꯟꯅꯕ ꯃꯤꯌꯥꯝꯗ ꯌꯧꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯅ ꯌꯧꯁꯤꯟꯕ ꯉꯝꯗꯕ ꯃꯐꯝ ꯈꯔꯗ ꯄ꯭ꯔꯥꯏꯚꯦꯠ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯣꯡꯊꯣꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯏꯝꯐꯥꯜ ꯐꯥꯏꯅꯥꯟꯁꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯋꯥꯏꯔꯣꯛꯄꯝ ꯒꯨꯅꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯝꯐꯥꯜ ꯐꯥꯏꯅꯥꯟꯁ ꯑꯁꯤ ꯕꯦꯡꯛ ꯑꯃꯒꯨꯝ ꯉꯁꯤꯗꯤ ꯆꯍꯤ 38 ꯁꯨꯔꯦ꯫ ꯕꯦꯡꯛ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕ ꯑꯃꯅꯤ꯫ ꯕꯦꯡꯛ ꯑꯁꯤꯗꯒꯤ ꯂꯣꯟ ꯂꯧꯔꯒ ꯃꯆꯥꯁꯤꯡ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯕꯦꯡꯛ ꯑꯁꯤꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯉꯝꯅꯕ ꯂꯝꯕꯤ ꯑꯃꯁꯨ ꯄꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯕꯨ ꯑꯃꯅ ꯑꯌꯦꯠꯄ ꯍꯔꯥꯁꯃꯦꯟꯠ ꯄꯤꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯃꯁꯤꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕꯗ ꯑꯊꯤꯡꯕ ꯀꯌా ꯄꯤꯗꯨꯅ ꯅꯤꯡꯍꯟꯅꯕ ꯀꯌꯥ ꯌꯥꯎꯔꯛꯏ꯫ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯝꯐꯥꯜ ꯐꯥꯏꯅꯥꯟꯁꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯌꯦꯡꯂꯒ ꯂꯣꯟ ꯂꯧꯈꯤꯕꯁꯤꯡꯗꯒꯤ ꯏꯟꯇꯔꯦꯁ ꯂꯧꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯐꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯟꯇꯔꯦꯁ ꯈꯣꯝꯒꯠꯄꯗ ꯈꯣꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯌꯦꯠꯄ ꯄꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯝꯐꯥꯜ ꯐꯥꯏꯅꯥꯟꯁꯅ ꯄꯤꯔꯤꯕ ꯂꯣꯟ ꯑꯁꯤ ꯅꯦꯁꯅꯦꯂꯥꯏꯖ ꯕꯦꯡꯛꯁꯤꯡꯗꯒꯤ ꯂꯧꯔꯒ ꯄꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯦꯁꯅꯦꯂꯥꯏꯖ ꯕꯦꯡꯛꯀꯤ ꯏꯟꯇꯔꯦꯁꯇꯤ ꯂꯧꯗꯕ ꯇꯧꯗꯦ꯫ ꯃꯁꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯃꯨꯠꯊꯠꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯟꯅꯕ ꯃꯤꯌꯥꯝꯅ ꯕꯦꯡꯛꯀꯤ ꯅꯤꯌꯣꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ SBIꯒꯤ ꯔꯤꯖꯅꯦꯜ ꯃꯦꯅꯦꯖꯔ ꯀꯨꯃꯨꯛꯆꯝ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯃꯊꯪ ꯁꯤꯠꯅ ꯊꯧꯔꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫